Hello friends, good morning. Mayam bu takhelgi ni chenna gi channel sida taram nokse mayam na hawa agi hajang na pithagi basindo ek minute si kam chawraga na yegi ko mayam na hawa agi sum aina charadagi sum chaholani haibado sum charadagi sum chahonba khana hangam ni se phajadra asi ena phajarabani aidi sumana charada te chahona chayeba tharaga na sum thinge badu charok badu ngai bada 시중 파자래 짜라 아니 짜 그래 시주 짜라 하면 해야니 파이드나 하와이 비라티 파디콤 꿍나 레람바도 자켓 나킥 떠오르나 로이나 시카가 란토 얼레나 산디 카가 합전 그러버니 무콩이 엄까닝 하이비다리 그러디 좀 짝콜라고 말래 무콩이 그래 란토 비버더기 로이나 란토 뿌라 무콩 그래 북도럭 보자라도 시도 놈산 바이나 타범 렉더블 빠레테 펑펑펑다 시대기 게노기 짜라도수 그 짜우레 타자라니 무럭 밤비시나 시시마 반 사게디 반이 사레에바 어디 우라바 모록세 좀 그래 짝콜락버가네 시마네 만아제 꾸리꾸리 떠봐 아이나 히닥히닥 유사닝다바 아시 양강 짜이도디 자라 시정 mana 시정 kujalai jeng mapan sare ko matam jida moro amu ba dunia basi tuma singa ba me do sede leire pali de side ina sajiga hangam ju namsan ba ani sisu sum jawre side khamen ji jo si khamen pa mi je si mapan sare do sare 이게 카멘 밤비도쇼 도 반 차례도 가자바나 로레 시주 시머렉 시대이나 이 모럭 무신가도 좀 혼전바 모럭 무신가서 짜라나 로레 푸어로 아빤 멍에 반자래 푸우라가 몽자도 뭐 참탐도 하우럭버지나 하바 헬리 여기 카멘도도 짠피 멤도 그렇게 카멘도 도뭐반 차례도 시주 Hajare, di sini tilau mana, tajan bayar tilau. Baca dulu rekpa tilau ini fatah baju jauh itu na. Di dukaan ada cala, mau ini kandung atam ba, peli tahu gado, ini pora agak cuma tajan ba, mana cabai jare. Thapam lete bune pang tahat teman tajan ba ta. Pang nam teman nam salah, mi thapam lete bune na cuma kara hang bah heu ura di cuma nam salah tar. Sisi fazare, masih di hektor apa ni? Cakem pemasaning mana luar, cakem pemanda kicadji. Ini kena aja, ini mau kita beri bahang deh sih kita boleh. Sahabat tonton, sih pemji anu baca raja tajal laga luar. Kita ini sini ngamen sih jarajan. Masih jamna sada ba, nong matang isagi pambi deh nih cara matang cara ju jam nungai heba, nungai je khazane adu saba do. Deh hangam je age. Si hek palwaraga makada pastori nada chata thaba doju buji nginya Sige, mani maga.
ꯍꯦꯛꯈꯤꯒꯦ ꯆꯔꯥ ꯑꯃꯗꯤ ꯍꯦꯛꯑꯦ ꯕꯦꯂꯦꯟꯗ꯭ꯔꯤꯗꯨꯁꯨ ꯄꯥꯜꯂꯦ ꯃꯌꯥꯝꯗꯣ ꯍꯦꯛꯄ ꯌꯥꯔꯦ ꯁꯤꯃꯗꯤ ꯍꯦꯛꯑꯅꯤ ꯄꯥꯟꯁꯨ ꯌꯥꯝ ꯁꯥꯔꯦ ꯄꯥꯜꯂꯦꯗꯣ ꯍꯦꯛꯄ ꯌꯥꯔꯅꯤ ꯍꯌꯦꯡꯒꯗꯤ ꯂꯣꯏꯅ ꯍꯦꯛꯄ ꯌꯥꯔꯅꯤ ꯉꯁꯤꯗꯤ ꯑꯅꯤ ꯑꯍꯨꯝꯃꯗꯤ ꯉꯁꯤ ꯍꯦꯛꯄ ꯌꯥꯔꯦ ꯁꯤꯁꯨ ꯍꯦꯛꯄ ꯌꯥꯔꯅꯤ ꯁꯤꯁꯨ ꯍꯦꯛꯄ ꯌꯥꯔꯦ ꯁꯤꯁꯨ ꯌꯥꯔꯦ ꯑꯩ ꯈꯥꯃꯦꯟ ꯄꯥꯝꯕꯤꯁꯤꯁꯨ ꯂꯩꯖꯔꯤ ꯃꯔꯛꯇ ꯑꯩꯅ ꯍꯪꯒꯥꯝꯁꯦ ꯁꯤꯒꯁꯨ ꯍꯥꯏꯅ ꯈꯔ ꯐꯣꯠꯅꯕ ꯍꯥꯏꯅ ꯃꯁꯤꯁꯨ ꯁꯨꯝ ꯍꯧꯔꯤ ꯁꯤꯗꯩ ꯁꯥꯏꯠꯇ ꯄꯥꯝꯕꯤ ꯑꯅꯤꯈꯛ ꯊꯥꯕꯗꯨꯁꯨ ꯁꯨꯝ ꯐꯖꯔꯛꯑꯦ ꯌꯥꯔꯦ ꯆꯥꯕ ꯁꯤꯒꯤ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥ ꯃꯔꯛꯇ ꯄꯥꯝꯕꯤ ꯑꯃ ꯍꯧꯖꯕꯁꯤꯅꯗꯤ ꯁꯨꯝ ꯑꯆꯤꯟ ꯑꯀꯣꯝ ꯆꯔꯥ ꯑꯃꯅꯤꯗꯤ ꯁꯨꯝ ꯃꯦꯟꯅ ꯑꯩꯒꯤ ꯈꯥꯃꯦꯟ ꯄꯥꯝꯕꯤꯗꯨꯁꯨ ꯑꯗꯨ ꯃꯄꯥꯟ ꯁꯥꯔꯛꯑꯦ ꯑꯗꯣ ꯐꯖꯕꯅ ꯂꯣꯏꯔꯛꯑꯦ ꯁꯤꯁꯨ ꯁꯤ ꯃꯔꯛꯁꯤꯗ ꯑꯩ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯗꯣ ꯁꯨꯝ ꯍꯨꯟꯖꯟꯕ ꯁꯨꯝ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯁꯨ ꯆꯔꯥꯅ ꯂꯣꯏꯔꯦ ꯐꯨꯛꯑꯔꯣꯏ ꯑꯄꯥꯟꯕꯉꯩ ꯄꯥꯟꯖꯔꯦ ꯐꯨꯛꯎꯔꯒ ꯃꯑꯣꯡ ꯆꯥꯗ ꯃꯁꯥ ꯃꯊꯟꯇ ꯍꯧꯔꯛꯄꯁꯤꯅ ꯐꯕ ꯍꯦꯜꯂꯤ ꯑꯗꯒꯤ ꯈꯥꯃꯦꯟꯗꯨꯗꯣ ꯏꯆꯥꯅꯨꯄꯤ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯕ ꯈꯥꯃꯦꯟꯗꯣ ꯑꯗꯨ ꯃꯄꯥꯟ ꯁꯥꯔꯦ ꯑꯗꯨ ꯁꯤꯁꯨ ꯐꯖꯔꯦ ꯑꯗꯩ ꯁꯤꯗ ꯇꯤꯜꯍꯧ ꯃꯅꯥ ꯊꯥꯖꯤꯟꯕ ꯑꯩꯅ ꯇꯤꯜꯍꯧ ꯕꯖꯥꯔꯗ ꯂꯩꯔꯛꯄ ꯇꯤꯜꯍꯧꯁꯤꯡꯗꯣ ꯐꯠꯇꯕꯁꯨ ꯌꯥꯎꯔꯤꯗꯅ ꯑꯗꯩ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯃꯣꯏꯅ ꯈꯟꯗꯣꯛꯅ ꯊꯝꯕ ꯄꯠꯂꯤ ꯄꯠꯂꯤ ꯇꯧꯕꯒꯗꯣ ꯑꯩꯅ ꯄꯨꯔꯛꯑꯒ ꯁꯨꯝ ꯊꯥꯖꯤꯟꯕ ꯑꯗꯨ ꯃꯥ ꯆꯥꯕ ꯌꯥꯔꯦ ꯊꯥꯐꯝ ꯂꯩꯇꯕꯅꯦ ꯄꯪꯊꯥ ꯊꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦ ꯄꯪꯅꯝꯇꯕ ꯅꯝꯁꯤꯜꯂꯝꯃꯤ ꯊꯥꯐꯝ ꯂꯩꯇꯕꯅꯤꯅ ꯁꯨꯝ ꯈꯔ ꯑꯍꯥꯡꯕ ꯍꯦꯛ ꯎꯔꯗꯤ ꯁꯨꯝ ꯅꯝꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯐꯖꯔꯦ ꯉꯁꯤꯗꯤ ꯍꯦꯛꯇꯣꯔꯕꯅꯤ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯒꯦꯝꯄꯣꯝꯕ ꯍꯟꯗꯛꯀꯤ ꯆꯥꯗ꯭ꯔꯤ ꯀꯨꯁꯪꯁꯤꯁꯨ ꯐꯖꯅ ꯁꯥꯠꯂꯦ ꯍꯟꯗꯛꯇꯤ ꯍꯟꯗꯛ ꯂꯥꯏ ꯄꯨꯖꯥꯒꯤꯅꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣꯁꯦ ꯂꯩꯁꯦ ꯍꯟꯗꯛ ꯈꯔ ꯁꯣꯔꯠ ꯑꯣꯏꯔꯦꯕ ꯁꯣꯝꯗ ꯀꯩꯅꯣꯁꯨ ꯁꯤꯡꯒꯥꯔꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯨꯝ ꯇꯧ ꯑꯗꯨ ꯁꯅꯥꯔꯩꯁꯨ ꯑꯩꯁꯤꯗꯤ ꯍꯟꯗꯛ ꯁꯅꯥꯔꯩꯁꯦ ꯊꯥꯕ ꯈꯔ ꯊꯦꯡꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯣ ꯖꯔꯕꯦꯔꯥꯁꯤ ꯐꯖꯅ ꯁꯥꯠꯂꯦ ꯅꯥꯄꯨꯒ ꯄꯤꯡꯀꯁꯤꯗꯤ ꯁꯥꯠꯂꯤ ꯑꯗꯣ ꯑꯉꯥꯡꯕꯗꯤ ꯁꯥꯠꯂꯛꯇ꯭ꯔꯤ ꯑꯉꯥꯡꯕ ꯀꯩꯅꯣꯝꯇ ꯁꯥꯠꯂꯛꯇꯣꯏꯕ ꯈꯪꯗꯦ ꯃꯔꯛꯇꯕꯨꯗꯤ ꯌꯥꯎꯕꯅꯤ ꯄꯥꯝꯕꯤ ꯀꯔꯝꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯁꯅꯥꯔꯩꯁꯦ ꯁꯥꯠꯇ꯭ꯔꯤ ꯑꯗꯨꯁꯤꯅ ꯁꯅꯥꯔꯩ ꯆꯔꯥ ꯂꯩꯔꯒ ꯊꯥꯕꯅꯤ ꯁꯤ ꯆꯔꯥꯁꯨ ꯃꯅꯥꯁꯦ ꯀꯩꯅ ꯆꯥꯊꯣꯛꯏꯕ ꯈꯪꯗꯦ ꯇꯤꯟꯔꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯁꯤ ꯑꯩ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯅ ꯆꯔꯥ ꯑꯍꯨꯝ ꯂꯩꯔꯤ ꯁꯤ ꯊꯥꯕ ꯁꯪꯗ꯭ꯔꯤ ꯑꯩ ꯇꯤꯟꯅ ꯆꯥꯊꯣꯛꯄꯁꯨ ꯂꯣꯏꯗꯣꯏꯔꯥ ꯃꯅꯥꯁꯦ ꯑꯗꯣ ꯁꯤ ꯒꯝꯂꯥ ꯑꯍꯥꯡꯕ ꯇꯣꯞ ꯑꯍꯥꯡꯕꯁꯦ ꯊꯥꯗꯅ ꯂꯩꯔꯦ ꯁꯤꯗꯤ ꯖꯔꯕꯦꯔꯥꯁꯤꯁꯨ ꯁꯛꯀꯠꯂꯛꯑꯦ ꯆꯟꯗ꯭ꯔꯃꯜꯂꯤꯀꯥꯁꯤꯗꯤ ꯁꯥꯠꯇ꯭ꯔꯤ ꯑꯗꯩ ꯇꯣꯞꯇꯒꯤ ꯖꯨꯕꯥ ꯀꯨꯁꯨꯝ ꯊꯥꯕꯗꯣ ꯑꯗꯨꯁꯨ ꯁꯥꯠꯂꯦ ꯑꯃꯅꯤ ꯑꯃꯈꯛꯀ ꯍꯦꯛꯑꯒꯦ ꯍꯪꯒꯥꯝꯒ ꯕꯕꯥꯁꯦ ꯑꯩꯗꯤ ꯑꯃꯨꯛ ꯆꯥꯅꯤꯡꯗꯦꯕ ꯍꯪꯒꯥꯝꯒ ꯁꯥꯔꯦꯡꯒ ꯊꯣꯡꯕꯁꯦ ꯕꯕꯥ ꯁꯥꯔꯦꯡꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯌꯥꯝ ꯍꯩꯅꯩ ꯑꯗꯨꯅ ꯁꯥꯔꯦꯡꯒ ꯍꯪꯒꯥꯝꯒ ꯑꯃ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯆꯒꯦꯝꯄꯣꯝꯕ ꯑꯃ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯅꯧꯕ ꯚꯤꯌꯨꯋꯔꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ